Numiti sum hosile. Luhombugi matamdi kanghodre. Numit humnida ngaire. Nupi mayumda lak mga supigre. Christina. Ima, yaringi leun. Pochaido, moida kamta watana lermgani. Loishin na lermni. Paisado pamudro. Saubina. Hoidahe. Sidaidi isana yumduda maharani oirodabane. Christina. Paisaga se nasana haidaradabane. Saubina. Adunidana. Onthok na singreda ko. Christina. Ado, sakti sa ihe. Manawpado. Hoida, lisu adum bazay. Pangsu pangi. Ay na haringi suye. Ma them-them-dana ay na huandorobani. Ipamda. Lanthum mayamdo. Ay gingakto oinaba ay na huanagani. Saubina. Ado nangbu angang sulauthoktre. Amuk pregnant oiradi kamdawni. Christina. As, ima. Adugidi ay na doktor ma katik taroga thamme. Don't worry. Khara leiraga tusilani. Aduga angang du kai kiba sar loi. Ado daboni da thoraga leina blackman tawraga lokhiba sadoini. Natradi mihul mata duga ne adamula aga hikai waga tawraba ma tokani. Sawina. Hera nupi haisidi nungai do bukhalaga lei tabani kaino. Nuksinari ngai thamkiba maridudi mi loinambakini. Kashi tawroise imana phasana haige. Yadredana loisin khra loire. Jutchadra mama masase sibu kawi kaina kai poi. Haudongna haudong poi haido. Wari ngakti wasunate. Masigumase leite kaidi khanbigano. Tungda kaidro ki yengsi. Upai leite luhongba suloikre. Ado noina noktabase aisi nungaitene. Amu khara nokpa yabrengsi. Luhongbagi nongalaga mau anobini kaina pung nipan taraga hogale. Ngasaigi nungtigi hapituna du. Amerika ningol sanadi ngasi phawba maitegi satnabibu ngakna sathari. Mamong tawgadaba thabak mayamdu mana loi loisankre. Coffee su lon leirame. Jacop. Balo he. Sire daide. Hopalem. Jugo chadaba aigi yarakta pop taridana hujikte. Ha. Kamdawe. Imasi Pida suringai da aiki panekse khara ungthopiu kana haikto kuidrabane. Irigna. Ma, kopi thage. Kain. Shooting loi jalo. Hojbo hoglaktena. Sanana. Hey, wasoi nganganu ko. Na thongna thotoro chalo. Masa se wai sangtribani. Waramgani pothajasno. Jacop. Saloda. Yumsigi I sunatabdu mathakdai kumtharakpadane. Pulap ka tusalaga seminar di wai sangadon. Irigna. Adadai. Sanana. Ay sak thongge. Thokpi ro nima. Jacop. Thongbiyu. Loiraga na in biruso. Irig. Moi matim nauki kopi du poro. Irigna. As mi ka da rasla sanainge da yeroidro. Jacop. Hai. Pudu poro. Ikai biruseba. Irigna. Tanitali. Hoi. Sanana. Hey, taurisi yamuni. Kaya da mathong hukjibano haiba. Anidu kofi pairaga kakhalai. Jacop na ligi thongmaya da lepaga. Lia. Babi do masawai sangdabani na hipster sanu hai. Ado kofi se thakpiu hayo. Imasina sak loraga indige hayobani. Hu tolaga bizani haibani. Irigna. Thong se hango. Kofi deliver tawjaramge. Lidu ikai bana loire. Upai leite. Thongdu hangi. Jacop no. Babi, kofi se thangat pangam drasu aigi adhar kasida ilhallo. Christina. Aiba. Kana hawar kharge. Ai haksang yam nungai na ngaktang itharure. Jacop no. Yaida. Loi hawar kre. Babi da ngai ren lenkataw. Ado mau eradi nayumgi nasalo samdo. Noi hero na yarasu imungsida aina king simadi kawgana kusira sidawba yaro mau amagi sanabido noi namaduna tapiraktrasune ai tambige yare hawgala irujatho aduga imasina chak thongise ngasidagi nangna thongdawni nungtigi kon phengbi mayang dasu laaro aina laano haikrabani babi la asibo natrane le Lina. Christy hawgala Christy do idi karaponi
Hoi hairaga bathroom da sangkri. Jacop, oi, apang jau. Napun chido maning drdine. Nupi warak jau. Warak jau ko. Nupi bu gainu. Madaro. Khara leiraga kick out tokise. Lak mangani lokrido. Khaba. On pot sakta asiga. Lak ama phau yorom. Iring. Aduni. Yam ngak dro. Tata ani ga satluraga ama phau lemai. Ahumdu magi ma thau thonakre. Jacop di Christy bu minute khudingi khu senari. Christina. Mase, ai haksang khara nungai tabadagi thengnokre. Sakto, ai lusilage. Ihe, adum potharo. Sakhumdi mangani sakau luraga sango. Jacop na. Imase, amda thoro. Madu hairaga makhuttu singaga puthokre. Oi, khurai ningwa. Hawai jar kang malai bani. Sagem bom. Hawlo. Haw tredana phi amut pa yam lai. Irikisu agisu. Suhandoini. Mesina subayadi. Agi piroldi nakhuna sudoni. You understand? Sanana. Kari no ne masibo. Hey, khutsi thado mi. Lakpada ngai sida nang na ngangi se idubu kari no mi. Bema saunu ko mai hunabini. Christina. Saudi masi. Jacop na mamadu namdana puthokre. Christina. Robert na haibatu sumi. Mangau thiba na te mai sidi. Creek subuni. Mangonda lehudaba thona phakre dago. Murum solaga sagem bomi. Ngahak neraga mayamdu sakjanare. Jacop. Loire. Lawai na pina sagem bomba sidi. Insang ni kai. Nui na mana sumai thong ngata pirakpra. Ha. Sigi khawak ta sidi ne. Haudong na poksa biro. Gomtina. Ihai ma. Thobana. Ihe. Ihai ma. Nang sidiwa. Adum na hainun he. Mi nungai roi mi. Tomna. Sum thongaga herak tawni. Mai na hejaraksani. Adum saru ni ihai manangbo. Jacop. Kari. Nupa phawadi heraga sagem phomba hoitaba. Mayum di paningamni. Thongwa thakoba hoite. Nupa phana bo naringida saktu nomoda thongamoi. Christy di ikai bane loikre. Kapsu kapningai. Jacop ki kallabo haiduda. Amuksu khalle. Horendi chaka thonganuga hairadi phanida. Waise thona sangnida. Jacop na. Bhabi yu kaurida. Oi. Insang se flop chale. Mayam sina sari se loikane. Sit nana loisalo. Aduga bathroom da phitanamge. Nakhutna sugadaba. You understand? Yadredana nayumda mangani chago sakibdo. Aude halano. Irikna. Sanana. Adaidi utub oina sarani ngasi. Yare. Kahakro. Nang masune nayadu hekano. Sato busaraga nathaudu tawro. Lina. Haigumdana haudi he. Nongmata hawi hauti haidaba wa phau kya ngangdaba lina adumaina hairambaga hautkibadu mayamdu tingal yengnaraga lehore saba loiraga mayamdugi kollik phengchamdana loire aduga bathroom da fi mayamdu amuk suri masinda tumthoga Jacop Lina ai sida leye oi magi phone do losilo mayumda pau phona hangino aduga Nangsu sakau loragane MBBS tambado Russia da tamage hayo. Khartuna sakro. Doctor budi waini. Dawgi hospital se sananaba. Ado mathang sahi da oina tarosirana khanbani. Hoit wa makhata kana. Nangi phanabani aini serisi. Ngarang de lemina da ngairi nuksirabo. Thumandro dude. As adiwa natida. Aina bu soiro mana bu soiro. Aikhoi miyebani. Ngakpibam thoktabro aduga miyam mangda luhongda ngairiba ina nupi hundo amaga chatladi miyam namu kari hainagani taningdre wathi ngangbada puk thallaba iramdamsibo mawa lawdi yare nangsune namaiga da tharakino amuktane doctor go ikhayo satnaba tawsi nauringi di heusi thingjin khradi masinu pise berayam karakani phara edana natu adu mojo phatredana amasinsi Irina. Warido ai sukhra yausage. Jacop. Nang suba IS oinabane like to power susal.
Irikna mi semadi haikre masagi di khande Jacop afaba mi amatane masagi khalamo mayamgi fanaba khalamgani maramdi masadi afaba minina aisu pokpadagi phara lakpaini noi ani bu sanabiris Irikna guru laik pa zarurage yalhauro khadangdo amasida Nungthil wairamni Jacopna Oi Christy pung se ani tare coffee thau matamni yam thul lollo hekta yumdu pokhai dangmai laure Irikna saksu puk thande haigumdana coffee hau mathaningi adusu hairidi jala coffee hau haidina ma get out toridana Christy nangnali basingdu tare Christina yambo coffee lolugi hauna bamda takpiyo Lina ima sida hango aidi thakpadani haideba tandorida upai lete Christy du manemda hangaga coffee lole Jacopna khara yorpi ta thokpi ro ado hawbi nate puk lambaini natri re Irikna achumbani guru Gomtina amma lakna bangam tinggaida amma mukana yaw khalaiye Christina aiga bo nungdang di kai thongdoino Jacopna sareng thongo haitedana go to napam hey iyenguni hemasibo ibema mangaw yam thibani ko sukban he manaun sareng thongbodo aiga bok takpige ate nathoga tawzuro Jacopna yaroi takpa kaidobe heroidino Lidagi sahi ani ni halis mabo nganglo yai ma karan ngangno mi yum sida nauna laini mabuk ni nusigadaba wado haigano mi nangbo Jacopna Oi sandia sangani yum se chawbrina thabak nang horo noi ada yengkon masag yum du dabu panang danang boiwani imunga se wairam sitnan sido aduga taitho sum tanglai sigagino ha nangna panbe yaroi Mau haibadina minai haibani you understand Christy du imung du wairam satkre Jacop ki moong du kharadi khautak sai saw khraba yum du amuk wai teibada masadu dam lore Sanana haima yare ni nangbo waban loiba tare ngahak pothaur duktu mamana thabirage ko saksu ai thonge horena mu hautradi yaimadu isaula kani Hoi masi wakaldadi khali waidum sange haina mau ono wini kaina yani masi gana haiponte wai sange khalisin pielabani writer ai phawna pielibani khusena banu padasu sadekta thore Jacop loirabo taiba adudi duk thawro sanganse ngasai su yor peade lame Sanana Sakto mama thonglage Jacop mama nang napam da sata kuiramani pabung do suti thora aga madam khara natina naw honeymoon chikro yam warak tore Sanana haima mauna loina tawgadabani habagi rule leitene yaima nang bo angam badawna gadawne Jacop ngangi hewka chalo dress ong dorzo aduga ne duk thado dillen gano midyam hagachai Christy du hoi mai haramdana phirol hongdo uraga duk thakri loiraga mo kisan changri Gomtina ibema aigya bok tak pigise saktu hana thongalo Sanana imasu insang semake lidu sareng leba thakibani ne Gomtina yengoi yaimadu mangaw yam thibani masing su yam phattabani tauge da ngamdaba leitabani ko saunu Christina hoi gyabo Sanana ngang ni ngangoi khangdabani dong hekta ngangbani ko Christy du mabani sangdana thamjinbiri Lisu ngahak leuraga lai Lina imase nga sida leire makong urusu yorokpani Jacop na kanghu janingena Sanana tauradabani nangmasu mana haibado adam ile mi wana naba Lina amuk sauradi kiye
Gomtina. Pare pare. Namasi mai na ngaujarani ko. Asumna makhoi om changdana thong thai. Jacop le jingai duda. James na. Nupi na mana thiraga amana oina yumdagi handokidre ko. Jacop khu senare. Aduna ne. Prem na. Mai nupana senagadaudo. Hai pa diba. Jacop. Tumin le hoy. Noi khangbote. Work tabini. Aina work tuini. Rokina. Li na marai na work sanime. Jacop. Soidre ibo. Masa phawbane. Karamba way da satkani khangdabado. Sapi tharaga satbanu pani. Akhoi ledi. Prem na. Yare yare. Nangi suna matang lakini ko. Jacop. Aigi su lakni la oi haibanati. Asigumba blackman tawna pidi lowre hari. Rokina. Misu soibini kaino. Thawoina li na pamjaba sunati. Soibabu. Jacop. Kari gi soiba. Ha. Ma aina hangbu warido haramadi sidhogadro. Matamdu haramadi problem mayamse solve tawgadabane aina. Hojikti kai sare. Matuda nate. Mawa faw naidoribani. James na. Naibiyu. Aikhoidina babu oizage. Maridu numidang wairamgi ngahak walking chatluraga mayumda hanjanakre. Jacop na yum changpada sak loiramme. Mayamdu dining table tuda pulap sak sari. Jacop na. Yansang si khurai manam namde. Ai kya pok manam nami. Gomtina. Ho, natai mana thongbane. Ai thongchade ko. Jacop na. Phai. Kayam kuina takpigi yenge. Tom na. Tuminna zaro da yai manang bo. Kari role no mi. Nang nandak lawri si bo. Jacop. Kain. Hero na bu. Hero gi lawdra di. Kaino pa bo. Thawbana. Sakau balu raga ne. Noy kya boka aiga. Nane sina. Ada. UK da lagta ya di hari ne. Jacop. Sapiu kaino do. Mayam du uning dro. Nasu abastu su sayo hum surabani. Nene sina Manipuri lomba tambi male. Khara hairabani. Gomtina. Hoine. Isudu uningine. Salusita na moy pabo. Thawbana. Sasi. Jacop na sanba plani. Manesida wari loina tamlaga. Thawoina chalan kigadoribani. Christy di nungayarni. Irigna. Aisu lake. Jacop. Hoy. Nang disappear. Irigna. Kaigia. Jacop. Nang dina sida lehodoni. Lisu MBBS tamjakradi aida ngayarni talleba. Christy di Li MBBS tambasangani tabada kokchawbi kare. Matu mangonda phawba haidokte na waraure. Mayamdu zaba loinare. Kongadu Christy dang phengalle. Jacop ne yadabagi. Loiraga magi kada kakhanakre. Christina. Yambo. Kaino tari pawsibo. Lina. Kai pawno. Yambung MBBS tamni harise. Aina pamjabani. Aduga ima pabungi wasu tadeyade. Aingonda kemta haidangai moi masendanga hainariba. Aise yumsigi mauni. Mitop nate. Adugane nangsu aigi husband natro. Nangbu aina MBBS tamba satringaida sialaga waroi puruga thamsina haigidane. Hojiti luhongni. Kari amuk singnari keba. Matang matamna Pibam yaraktabagi natro. Sibo ainero. Nangna aigi punsi mahankiba natro. Wa makhatarna. Ai ngasi phawba soidribani. Saura adi Jacop te helakani. Thokriba thodoktu ai karimta ningsingde. Aduga aise pangye kaidi khangena. Aina kanada su laludabani na mina su aingonda lalakani nongta khalude. Nimitu nakhoi masen lawtunara gasanma plan ni haibasi aina iralana khangi. Aduga ai test story Hojik phawba aisa pure ni. Video do ki khalaga nangbu lobani. Masana marala labanina karisu haiba ngamdre. Tumina tumkre.